Congress ki manifesto ki matangda Minister Sushindro na Phongdokhiba Wapham Lairik ki Mangaal Watpa Malli Minister atuba matamda afaba school amada ming chanba mathau tari haina MPCC ki legal department ki chairman S Shyamcharan na Phongdorakli ngasi VT road to labor Congress bhavan da pangthokpa pawgimpham amada Shyamcharan na makha taraduna Congress ki manifesto dalamda masada kundabinariba furub jati khudimagna yanaraba political amasung administrative solution ama purakna na bahotnagani amadi amugha natangdu laitaw purakna na ba reconciliation commission ama same kani haina Palliba se BJP ke Minister Sushindro na paba heitaba natraga lokshan ba ngamdabagi mamitai haiki maramaduna atuba matamda Minister Sushindro se yunako natraga St George kumba afaba school amada mingchanduna mabudi loksin khara pibagi mathau tare Lairik laisu haiba miyoina ithorakpa Wapham Lairik heitaba miyoina lokshan bangamloi haiba khangi haina khunduna nganglakle Opposition leader Rahul Gandhi ki Manipur khongchat ki matang press media dangarang Minister S Sushindro na Phongdokhiba Wapham gi paukum piraduna MP angomcha bimol koijamna mekhal da mai pakiba si media sing selna leiki badagini haiba Minister Sushindro ki Wapham laibak tibani Miyam da I pau sandoliba media bu selna leiba yai haibase minister na hairak badagi khangba ngame Handak Mikhal Mamangda BJP ke spokesperson singda media channel singi discussion debate program ke ada 400 par haina lau ki badu result matungda Narendra Modi na India gi media sing selna lehogdrabra natragana leiba yonba yaraktrabra haina Shyamcharan na wahang tarukli Manipur thugaina bugi da magta Congress party na manifesto de yaw khre haina ek hai Masimuna atha khangdabat natraga pabada lokshan ba heitabagi Wapham Malli ngarang statement phungbi ba press briefing to bi ba mantri masamak sisu budhi loksing mangal khara watpa Lairik laisu gi mangal khara watpa gumbagi mawong da uthok pi contents adugi manung da yawbachi mana haididi the situation in Manipur has gone from bad to worse mayam punam na khambire Bed haibase ahubanate patte haibani or se amu hena patte haibani asi uba henjan na patrabase Congress na lauthokani praja jati kunthra manga kunthra taru achina yanaraba Wapham kharada reconcile tawraga shanti poraknani haibasi aikhogi manifesto de yawraba Wapham banao masidesida ikai khumnajariba ibungo mantri Congress party ke manifesto de yawriba potto maduda aikhoina thajaba thamaga political settlement amagi makada political goal of socio economic oiraknaba honabirakani haibagi aikoi thajaba lei haibana aikoi socio economic amusu political goal asida sida praja purnamanga yanaraga pigani haibido pibiu haibana